खुरमजरी नॉर्थ विंडोना संदोक्चरी नुंथिगी पाव मियेंग ताबिरी बपुमना मपु अहान बमकदा तराम नौक्चबग लोइनना इकाई खुंदबोचरी ngasi imphal da phongkiba maruba pauche singi manungda maruba pauche oriba huyel lampaw amadi naharol thodangi editor gi ayaba laujaraga pauche sta phongkiba maruba pausing pathokchari ahanbada local news nongobina ising ngaibagum ngairakhiba BJP ge general secretary BL Santos soidina lakadori mahak lakadaba numita BJP gi MLA sing thambal sanglen da lagnaba party gi state general secretary na khangan khre State lengak semba semdabagi wafam lekhai tabaga loinana semlabadi kanana leader oigedage haibadusu laptop labayai haukiba kumjali sing aniga kungani thoigi February kungani pan amasung March ki tang mangada tangkak ani thokna pangthokkiba taragani thoi shuba Manipur Legislative Assembly gi mikhalda sit kontragani thoi da mai pakuna absolute majority fangkiba BJP na luchingduna लिंखलखिबा लेंगाक अदु फेब्रुवारी 8 लिसिंग अनिगा कुंगमंगा गी निंगथिलदा रिजाइन तवनख्रबा मतुंगदा था अदुगी तरागा हुमदोइदगी हौरदुना मणिपुर लेजिस्लेटिव असेंबली बु सस्पेंडेड एनिमेशन दा थमलगा प्रेसिडेंट रूल चलाइरकपदगी अनौबा लेंगाक अमा अमुक हन्ना सेमनिंगबगी इखौ लांगलक्तुना नोंगौबिना लाइजे इसिंग नाइबगुमना लेंगाक सेमबिरकनबा खक्ता नतना सेमनमगिदमक सेंट्रल लीडर सिंगबु खौरांग नंगाइरखिबा सिंगी मनुंगदा यावरिबा पार्टी असिगी नेशनल जनरल सेक्रेटरी BL Santos था असिगी तरागनि थोइदा सोइदना लागलगनि हाइबगी वाफम कंफर्म तौरे हाइरि रिजाइन टाउन क्रबा स्टेट लेंगाक अदुबो लुचिंगलंबा यावना पार्टी असिगी MLA कुन हेनबना ममांग थागी अहान बचयोदगी हौरदुना दिल्ली दा चटुना सेंट्रल लीडर सिंग उनदुना PR लेंगाक की महुता मखोइगी अनौब लेंगाक अमा सेमन बिनबा तक्षिलुखिबनी अदुबु मणिपुर की पार्टी असिगी MLA सिंगना होम मिनिस्टर अमित शाह अमसुंग प्राइम मिनिस्टर नरेंद्र मोदी उननबा अपॉइंटमेंट लौबियु हाइना पार्टी असिगी नेशनल स्पोकपर्सन सु ओरिबा नॉर्थ ईस्ट की कोऑर्डिनेटर संबित पत्रगा उनदुना हाइजखिबदा संबित पत्र की माइकैदगिदी पार्टी की MLA कुन हेन लागलबसु पार्टी असिगी BJP कुकी जो MLA सिंगदी यावरक्तबनिना महाकी माइकैदगी होम मिनिस्टर अमसुंग प्राइम मिनिस्टर उननबगी अपॉइंटमेंट लौबंगमलोय हाइरखिबनी मणिपुरगी चटखिबा MLA सिंगना दिल्ली दा थुंगलबा मतुंगदा अहानबो ओइना संबित पत्रगा उनखिबनी अदुबु महाकी माइकैदगी होम मिनिस्टर अमसुंग प्राइम मिनिस्टर उननबगी अपॉइंटमेंट लौबंगमलोय हाइरपदगी तंगाई फदना पार्टी की नेशनल जनरल सेक्रेटरी BL Santos का उननबा सिंबियु हाइजरुबददी याबिरपदगी MLA सिंगना जनरल सेक्रेटरी असिगा उनदुना मणिपुर BJP लुचिंगबा अनौब लेंगाक अमा अमुक हन्ना सेंबिरकनबा तक्षिलंबनी मणिपुर के MLA सिंगी वाफम अदुदा BL Santos की माइकैदगिसु यानिंगदबा फोंदोरखिबगा लोइनना हिरम असिगी मतांगदा महाकना मणिपुर लाक्तुना पार्टी की MLA सिंग अमसुंग थौपोब सिंग उनरगनी हाइबगी थाजबा पिरखिबनी महाक उनखिबा पार्टी की MLA खरदा पिरखिबा थाजबा अदुगी मतुंग इन्ना महाक थासिगी तरागनि थोइदा मणिपुर सोइदना लाक्लगनि हाइरि पाव असि कन्फर्म तौरबा मतुंगदा ngasi नुमिदां वाइरम पाउची असिना BJP की MLA अमदा हंगलुबदसु कन्फर्म तौरे हाइरखिबगा लोइनना BJP मणिपुर प्रदेश की माइकैदगिसु जनरल सेक्रेटरी अमना मंगोंदा टेलीफोन तौरक्तुना खंगलक्ले हाइरि पार्टी की नेशनल जनरल सेक्रेटरी असिना लाकदबा नुमित असिदा पार्टी की MLA सिंग इम्फाल की निटाइपा चुथिक्ता लेबा थंबाल संगलेंदा लाकनबसु खंगलक्ले हाइरि MLA की वाफम असिदगी पाउची असिना पार्टी की सेंट्रल लीडर असी नुमित कयानी की खोंगचता लाकदबनो महांगना स्टेट असिदा लैरिंगैदा BJP खक्तदै MLA सिंगा उनदुना लेंगाक सेंबगी मतंगदा वारी सानरंगद्रा BJP ना लुचिंगलंबा लेंगाकता सौगतपा अतोपा पार्टी सिंगी MLA सिंगसु उनरंगद्रा हाइबा याउना महाक की खोंगचत असिदा पार्टी असिगी अतोपा सेंट्रल लीडर कना कना लोइनरकदगे अमसुंग महाक मथंता लाकद्रा हाइना हंकिबा वाहंग सिंगी पाउकुमदा MLA असिना हाई अइंगोंदा पाउ पिरकपददी पार्टी की नेशनल जनरल सेक्रेटरी असि खक्तमक लाकनी हाइना खंगलखी अदुगा महाकना थुंगलबगा उनगदबा MLA सिंगना सुपनतगी BJP की MLA सिंग ओइगनी खल्ली अदुबु महाका सेंट्रल लीडर कना कना लोइनरगा लाकदगे अमसुंग मणिपुर नुमित कयानी लेरंगदगे हाइबगी मतंगदी चपचाना खंगबंग लेट्री स्टेट की पार्टी की माइकैदगी सु खंगलकप लेट्री हाइना खुमलखी अमरोंदा पाउची असिना हौजिक पार्टी की सेंट्रल लीडर अमा मणिपुर अनौब लेंगाक सेंब नत्रगा सेमदबगा मरी लेनना लाकनी हाइरबनिना
बीजेपी की MLA अयाम्बा स्टेट असिदा लेरब्रा दिल्ली याउना अतोप मफमसिंगदा चटनखिबा याउब्रा हाइरसु हंगबदसु MLA असिना हाय पार्टी की लुचिंगबा मा लाकनी हाइबगी वाफम कंफर्म तौरबनिना स्टेशन थादोकना चटथोकनबा याउरंगनी थाजदे MLA अयाम्बा सेंट्रल लीडर सिंह गाइदना लेनरीबनी हाइना पाउदोम लखी पावसना मखा ताना हाइबदा कंफर्म तौरबा मतुंग इना करिगुंबा BL संतोषना स्टेट असिदा सोइदना लागलबदी हौजिक लेरिबा PR लेंगाक असिगी महुत्ता मियामगी मिउत सिंगी अनौबा लेंगाक अमा सेमगद्रा नत्रगा सेमलोइद्रा हाइबदु लेखाई ताबा याउना करिगुंबा सेमगदबा ओइरबदी लेंगाक अदुगी लुचिंगबा कनाना ओइगदगे हाइबदुसु लेपथोकलबा याई हाइरि पनबा याबदी BJP की MLA अमना सरुक यादुना पांगथोकिबा मियाम तिनबा थौरम अमदा करिगुंबा सेंट्रल लीडर सिंगना चटलिबा था असिगी मनुंगदा मणिपुर अनौबा लेंगाक अमा लेहलक्त्रबदी असेंबली की स्पीकर बु लीडर ओइना खलगा लेंगाक सेमनबा क्लेम तौरगनी हाइबा वाफम फोंदोकपा लेखरबनी अदुम ओइनमक ngarang मणिपुरदसु पांगथोकिबा लेबाक असिगी नेशनल सोंगी चामगा यांखै शुरुकपा मपोक कुमोन थौरमदा सरुक याखिबा हानगी चीफ मिनिस्टर N Biren की माइकैदगी सेंट्रल लीडर सिंह लाकनी हाइबगी थाजबा पिरकले हाइबा नतना करिगुंबा अनौबा लेंगाक अमा सेमलक्लबदी कनाना लुचिंगबा ओइगदगे हाइबगी मतांगदी पाउमी सिंहदा वाफम अमता फोंदोकखिदे सेंटर अमदी कुकी सु ग्रुप की मरकता वारी सानखरे अनौबा यूनियन टेरिटरी सेमगी अपांबा सेंटर लेंगा की मफमदा लेती AK मिश्रा कुकी जोमियाम लेजिस्लेचर यावबा यूनियन टेरिटरी की डिमांड तौरिबा वाफम असे पुखतुना सस्पेंशन ऑफ ऑपरेशन चटनरिबा कुकी खुलाई पाइबा ग्रुप कुकी नेशनल ऑर्गेनाइजेशन अमसुंग यूनाइटेड पीपल्स फ्रंट की मकोक थोंबा लुचिंगबा अमदी मिनिस्ट्री ऑफ होम अफेयर्स की मरकता नुमिनिनी चुपना वारी सानखरे चलिबा था से तांग तरुक्तगी हौदुना तरेट फावबा नुमित निनी चुपना चथखिबा वारी सानबा अदुदा KNO अमसुंग UPF की माइकैदगी कुकी जोफुरु की ओइबा राइट गवर्नेंस अमसुंग हौखिबा चाही लिसिंग अनिगा कुनगो हुमदोइगी मे ओहमदगी हौरखिबा मणिपुर कॉन्फ्लिक्ट असिना मरम ओइदुना लांजेनदुना लैबा कुकी जोफुरु की मियाबु अमुक हन्ना रिहेबिलिटेशन तौननबगी मतांगदसु वारी साननबा अदुदा पुखतखी हाइरि UPF अमसुंग KNO की माइकैदगी पुनः खुयेक पीदुना थादोरकपा चेरोल अमना हौखिबा सेप्टेम्बर मरीदा स्टेट सेंट्रल अमदी कुकी सु ग्रुप की मरकता ट्राइपेटाइड टोक चथादुना नाकल अहुम की मरकता यानादुना खुयेक पिनखिबा वाफम सिंह अदुबु थबकता ओंथोकनबा सु ग्रुप की माइकैदगी सु MHA की ऑफिशियल सिंगदा तकसिंखी हाइरि वारी सानबगी निनी चन्मा नुमिता कुकी जोमियाम तालिबा लेजिस्लेचर यावबा यूनियन टेरिटरी की डिमांड असिगी मतांगदा नाकल अनिगी मरकता कुपना वारी सानखी वारी सानबा अदुदा कुकी सु ग्रुप की माइकैदगी कुकी जोमियाम तालिबा यूनियन टेरिटरी की डिमांड असिना मरम चाबा कॉन्स्टिट्यूशन याबा डिमांड अमनी लेबाक असिना निंगतंबा फंगद्रिंगै कुकी जोमियाम खुंदा लेतादुना लेरिबा मफमसिंग मणिपुर स्टेट दरबार की मखादा लेरमदे असिदा नतना गवर्नमेंट ऑफ इंडिया एक्ट 1935 ना हाइरिबा मफम सिंह असिबो एक्सक्लूडेड एरिया नि हाइना लाउथोकलंबा लेरी हाइबा वाफम न चिंगबा वारी सानबा अदुदा सु ग्रुप माइकैदगी थमकी हाइरि KNO अमसुंग UPF की मकोक थोंबा लुचिंगबा सिंगे माइकैदगी कुकी जोमियाम ना तालिबा सेपरेट एडमिनिस्ट्रेशन डिमांड असि तोखाइना ताजगे हाइबा डिमांड अमा नते इंडिया की लेरिबा कॉन्स्टिट्यूशन असिबो रेस्टोरेशन तौनबगी तंगाई फदना तानबा डिमांड अमनी डिमांड असि फंगलबा मतमदता कुकी जोमियाम दा मतिक चाबा लेंगाक सासन लेदुना सिक्योरिटी अमदी सस्टेनेबल डेवलपमेंट लाकपा ngमगनी हाइना फोंदोखी कुकी सु ग्रुप सिंगी लुचिंगबा सिंगी माइकैदगी वारी सानबा अदुदा पुखलखिबा वाफम सिंग अदु मुन्ना तारबा मतुंगदा MHA की टीम अदुबो लुचिंगलिबा AK मिश्राना कुकी जोमियाम न पामलिबा अपाम्बा अदु सेंट्रल गवर्नमेंट न पुमनमक खंगी अदुबो हौजिक लेरिबा सिचुएशन असिदा इंडिया लेंगा की मफमदा अनोबा यूनियन टेरिटरी अमा सेमबगी अपाम्बा लेते मणिपुर खुंदामिनरिबा टोंगान टोंगानबा फुरुप सिंगी मियामगी तानरमदना तौदना कुकी जोमियाम तालिबा यूनियन टेरिटरी की डिमांड असे पीबा ngamloi हाइना पाखुमोइना KNO अमदी UPF की लुचिंगबा सिंगदा थमलखी हाइरि वारी सानबा अदुदा मखा ताना KNO अमदी UPF की माइकैदगी लेबाक असिगी लेरिबा कॉन्स्टिट्यूशन असिगी मखादा लेंगा की पॉलिसी असि लेरिबनी
Hojik Ladiba Manipur ki ground reality asida amuk hana mitai amadi kukizo miyamgi marakta hanagi matawgumna amatta oina nungshi chanana leminaba haibadu oithokte Constitution makhada kukizo miyamgi punsi amadi lanjum protection piba tangai fade haina MHA gi official singda makhata na takshinki hairi Chahi ani lepluraba matong Manitex 2025 Manipur da pangthokre lamdam asigi fisabi singna semilonda achoba thodang lauri habadu takli governor Chahi ani lepluraba matong da Manipur International Textile Expo Manitex 2025 Manipur da amuk hana pangthokre ngasi Imphal East District ki Nilakuthi da leiba Arvan Hat Manipur da Governor 𝐍𝐄𝐰𝐓𝐕 na hogdokre Department of Textiles, Commerce and Industries amadi Directorate of Handloom and Textiles na punna sinduna pangthokliba Manitex 2025 handak chahigi oina Weaving a Sustainable Future Manipur's Handloom Heritage to Global Fashion haiba theme da pangthokli thauram asida Manipur gi singthaningai oiraba masing yamna leiraba handloom handicraft amadi textile gi product sing malem gi miyam mamangda puthokhi Manitex 2025 hogdokpagi thauram aduga mari leinana Manipur gi Governor 𝐍𝐄𝐰𝐓𝐕 na miyam da pikhiba mahaki warolda Manitex 2025 asi lamdam asigi leiriba fabrics amadi design sing uthokpa khakta nate hariba thauram asi Manipur gi identity khut sa haiba amadi semba saba haibagi masak adu uthoktuna thauram pangthokpani haiba yai fisabi amagi kon amana lamdam asigi miyam gi wari Aikogi culture amadi leibak asigi tatna thanaba yadana leiriba mari adu takli Ching amadi tampaki mafam singda leiriba furuk khudimaki oizaba top topa theme machu fi sabagi top topa technique loina leijai masina Manipur bu textile heritage oina masak takli bani Expo sina tradition amadi innovation gi marakta thong oiduna artisan singda yobang amhali Manipur gi oina fi sariba sing asi ayambana nupini makhoi gi khut sa haiba sing aduna khudong chaba oihenduna heritage oina leiriba textile na hingbagi lambi amasu oiri lamdam asigi fi sabi sing na Manipur gi semilonda achoba thodang lauduna lakli textile sector asi Manipur gi economy da yenglurabadi khwaidagi maruoiba sector amani Masibu nupi singna foundation oiduna leiri makhoi gi khut sa haibadu tungi poram yatpa matamda aikoi gi heritage bu ngaptuna thamli lengang na hogdokhiba one district one product PM Nitrak Prakash amadi Digital India e-commerce integration na lamdam asigi fisabi singsu technology innovation amadi puthokliba pot sing adu yonfom kaithel lehanduna chawna mateng pangli asigumba thauram punna pangthokmina ba haibasina made in Manipur brand hena masak thokhalagani Aikoigi fisabi sing yokhatpagi aikoigi community bu yokhatlibani Manipur gi hana leijaramba khutsa haibagi fazaraba masak sing aduna malengi miyambu shumhatkadawribani hainasu fongdokhi Thauram adugi manung chana National Handloom Development Program gi makhada handloom lising ahum amadi mathau taba potlam sing fisabi sing da yenthokhi Training fangkraba fisabi humpudasu selgi oiba mateng Pangki loinana Manipur gi national amadi state awardees singi data book release toki amadi handloom and textile calendar lising aniga konga taruk su ngasi release toki Mihut singna mathongna leitabadagi miyam manghale mihut oiba ngamdraba singi wa miyam na makhata na tafam thokte Maheshwar miyam gi yaifanaba thabak tawraknaba thagatkhiba mihut sing asina ngasidi mathongna leitabadagi miyam kakngawna hale lengak leitabadagi power leitre thabak tawba ngamdre haina phongna nganglakpasu yaure asumna miyam gi mihut oibada matik chadraba mathongna leitraba mihut singi matung ilaga Chatpagi matam henkre makhoigi wa miyam na makhata na tafum thoktre haina RPI Atwale gi National Secretary amadi Manipur State Committee gi President Maheshwar Thonawjang na fongdokri wafam asi New Delhi gi taraga mathoi Sarda Jangda leiba party asigi office cha pangthokiba RPI Youth Wing Delhi amasung party asigi mahiroi loop ama oiriba Integrated Manipur Students Alliance ki thau puba sing oiba pangthokiba mifum amada fongdokhibani
mahakna makha tana hai chahi ani henjilaklaba irang asi ngasi nomai kapna balepkhre haiduna su irang loikhre haiba yadri lanjingnari ba masa masa gi yumda hanjin hanba ngamdri amadi national highway singda mitai singi chathok chasin tawba ngamdri asuk luraba tanja asida miyam gi mihut oina leiriba singna makhoi gi masel punshinaba ngamdabadagi ngasi fawba lengak semba ngamdana leiri Lengak semani haiduna Delhi da punna chatuna high command ga unakhiba laikre matamadu da miyam gi mihutna semba lengak ama soidana lak laboi ningduna harau nakhiba yaudaba nate adubu madugi tawan nabada Delhi dagi hek halakpaga makhoi masel gi marakta mot manadaba punba yadabagi mawong adumak uthoraktuna kangbu khaiduknaraga makhoi gi luchingba khalle haiduna fongna laungnarakpa fawba yawre haina fongdokhi Maheshwara makha tana hai miyam gi thabak tawunaba thagatkiba makoina lengak leitrabadi miyam gi thabak tawba ngamdre haiduna fongna fongdoknarakli Chairak asida opposition ni haiduna leiriba MLA singasu miyam gi mihut oina kakiba ngaktani miyam na makoibu mihut oina khankibani ruling natraga opposition khaidoklaga khankhiba nati miyam gi thabak tawraknaba khangatkibani asumna miyam gi thabak tawnaraknaba khangatkhiba miyoising adubu Thabakta amata tawba ngamdre haizaduna miyambu kakngawna halaga thamli miyamgi thabaksu tawdaba lengaksu semdaba Manipur gi issue loshinba ngamdaba aduga haujikna board ki campaign chatharaga board khombaromda mai onsilakpasi khwaidagi laibak thibani miyamgi mihut oiba ngamdaba mathawna leitaba makhoigi wa amata miyamna tafam thokti Madugi mahuta Manipur gi issue asi loshinba ngamgadaba high command ga yakayeng loidaba political party da punna sagatminaduna Manipur gi tunglamchat ama semausi hainasu mahakna fongdokhi National News amuk pathokchari Voter yamna thoraktuna bot thadakhiba aduna jungle rasta aki akhang pohalle Modi pare ngapigani Prime Minister Narendra Modi na ngasi Bihar gi Sitamahida State adugi Assembly gi Mikhal gi anishuba tangkaki oina tha sigi taramathoi da pangthokadaba bot thadanagadoriba adugi mangoina na miyam gi rally amada fongdokladana RJD huladuna ahan batangkakta voter masing yamna thoraktuna vote thadakhiba aduna jungle rasta aki akhang pohle haina thamki ahan ba face ki vote thadanaba aduna RJD gi luchingba sing aduda vote humfuga manga gi sok ama pibaga manakhi NDA na state aduda mahero singidama computer football amasung hockey stick piri adubu RJD dinadi kata miyam da piri Prime Minister na state aduda Mikhal gi matam laukthokhibaga loinana rally taragani thoi hena saruk yarakpaga tinkhiba miyamgi maikaidagi kata sarkar pamde NDA sarkar amuk hanba pami haibagi warol taba fangi hairi RJD na naha singbu lambi da ngawshin aduna leihanba pami Bihar na kata kusasan kurta amasung corruption leiba lengak ama pamde maram aduna NDA lengak na amuk hanna state aduda power paihanba miyamna pami haina wafam adusu fongdokhi Mahakna chakot thawangi matangda thamkiba wafamda RJD amasung Congress ki miyoi singna industry gi ABC fawba khanglamloi haina fongdokhi makoina khangliba asi industry thingjinbani haukiba chahi taramanga asida Bihar factory ama fawba linkhatpa leitri Michilada leiba factory amasung mill adusu thingjinkhre hairi BJP ga chuksinariba JDU na semba NDA lengakna Bihar na mangluraba thazaba adu amuk hana Nitish Kumar gi luching makhada lehelakpani Haujikti investor singna Bihar lakningbagi apamba utpa haure afaba lambel kaya semle rail amasung air connectivity hanadagi fibam fagatle power plant singsu sare loinana riga sugar mill amasung thabak toba haure hairi hairiba thabak sing asi jungle ras ki miyoi sing aduna thabak oina pangthokpada oiroidaba ngaktani Bihar da ahongba kayasu laklagani haina fongdokhi
Indian non-profit educate girls na Maxese award fangkre volunteers singda dedicate tawkri. India ki non-profit organization ama oriba educate girls na maming lairaba Roma rangapigani Ramon Maxese award fangkre loinana award adubu loop asigi masing yamlaba field coordinator volunteers amasung youth mentor singda dedicate tawkri. Award asi August 13 miyamda laukthokibani aduga formal ceremony na aduna ngarang Philippines Konong City oriba Manila da leiba Metropolitan Theatre manungda pangthokibani. Kumjali singanita linkhatkiba educate girls na Uttar Pradesh, Rajasthan, Madhya Pradesh amasung Bihar gi khungang lising kuntra rom henbada leita laira amasung iba paba hitabagi circle oidu thugaina ba hotnabada akanba khongjang tangsinkibani. Mafam aduda lairiba volunteer lising yankaiga manga rongi matenga loinana non-profit organization asina nupi macha lak kunlom school da amuk hanna mahi masing tamhanba ngamki. Loinana angang lak aniga dasmit mari rom remedial learning program gi makhada mateng piri award adu laubada educate girls ki founder Safina Hussein na fongdokibada award asi nupi macha singini makhoi gi thauna makhoi gi akhang kanba aduna organization asibu lamjingduna thabak tawhaningbagi apamba pohankhibani. Yunggi thabak ingkhang singi matam loshilaba matung athengma numidangda larik paduna makhoi gi tungi afaba lambel ama semjaba amasung imung manung amadi leibak asibu mapanggal lehenaba hotnaribani. Team Balika volunteer lising yangkai manga romna numit khudingi mahi masingi khudung chawa fangba watliba nupi macha singbu saugatuna kangluk khuding na punsilabadi nupi macha singbu mahi tamba ngamhalli makhoida khudung chaba piba ngambada natana makhoigi apamba amadi aningba fongdokpa ngamhalli haina su panki. International news amuk pathok chari. Russia ki drone attack na Ukraine ki nongpok thangba sarukta nupi ama hatkre taraga mathoi shokri. Ukraine ki nongpok thangba sarukta laiba tower block ta ngasi anganba ayukta miyama tumduna lainaringai Russia ki drone amana chatharakpa strike ta nupi ama sikre amasung atopa tara mathoina asok apan nangkre haina Ukraine ki emergency service ki maikadi fongdorakli. Ukraine ki khwarigi chawba city singi manungda mari shuba lairiba Niproda attack tau chatharakibani nongpoklomda Ukraine ki yamna maru oiba strategic city ama oiriba Pokrovsk tamna lakpagi lambelda lairiba Niproda Russia ki attack adu kangkhalakpani. Attack aduna maram oiduna tower block aduda lairiba tongan ba apartment kaya mai chaklakhi loinana lawba yada mawangda amang ata thokhi. Mathol mapan wangba building aduda emergency services ki personal singna thi humbagi thabak chathabada manga shuba floor da nupi ama siduna leiramba thengna khibani. Makhoi gi maikaidagi su makhata na pau pirakpada soklaba mioi taramathoi adugi manungda chahi nauriba angang ani amasu yawi hairi. Chahi mari fazalaklaba lan asida Russia na Ukraine tamna nomakang na drone amasung missile attack chathaduna lakli maduda michom kaya ama sibaga loinana kaya amasu asok apan nanglibani. Ukraine ki mafam kayada Russia na mafam adugi power grids da chathakiba attack aduna chawna sokhanduna ningtham tha yokshilapaga loinana power ki khudung chaba asi matik chadabana maram oiraga rolling tabaga miyam da yawhanbagi thabak chathari haina Ukraine ki energy operators singi maikadigi fongdorakli. Amarom da Russia ki maikadigi fongdorakpada Ukraine lan asida makhoigi oiba lalong yatfam sing oiriba amadi maduga mari leinaba mafam khandoklaga target tawbani haina fongdorakli. Pokrovsk city ki Ukraine ki nongpok thangba sarukta leibak adugi achauba lanban ama oiduna Ukraine ki defense ki maru oiba mafam ama oiribani. Russia ki President Putin na fongdorakpada mahaki force singna mai pakpagi lambel nakshilakle peace puraknaba hotnabada Ukraine na Donetsk amasung yunglonaba Luhansk punna semba Donbas haina khamnariba mafam adubu Russia da pithoraknaba demand tawduna laklibani. Turkey na Israel ki President Netanyahu ki mathakta genocide arrest warrant issue tawkri. Gaza da chathaballa na duga mari leinana Israel ki Prime Minister Benjamin Netanyahu amasung atopa senior official singi mathakta genocide chathabagi damak Turkey na ngarang arrest warrant issue tawkri. Turkey lenga ki maikai dagi laukthokhiba adubu Israel na yamna kanna yaningdaba fongdokhi.
लेबाक अदुगी फॉरेन मिनिस्टर गिडियन सारना टर्की की अरेस्ट वारंट अदुबु रिजेक्ट तौबदा नतना टर्की की प्रेसिडेंट अर्दोगान की मिनुंगशी याउदबा खोंगथांग अमनी हाइना सु फोंदोरकली ngarang Istanbul gi prosecutor official na फोंदोरकिबा वारोल अदुदा अरेस्ट वारंट अदुना पुना सस्पेक्ट कुंट्रागा तरे की मथक्ता टारगेट तौइबनी सस्पेक्ट कुंट्रागा तरे मक्की अकुपा लिस्ट अदु फोंदोक्ट्रबसु प्राइम मिनिस्टर बेंजामिन नेतन्याहू लेबाक अदुगी नेशनल सेक्यूरिटी मिनिस्टर वेन गिविर इजराइल की डिफेंस मिनिस्टर इजराइल कार्ड्स लोनेना आर्मी चीफ लेफ्टिनेंट जनरल याल जमील की ममिंग यावी हाइबसी सोइद्रबनी टर्की ऑफिशियल सिंह अदुगी मथक्ता मखोई माइकैदगी जेनोसाइड चथै अमसुंग मियोइबा खुनाई मथक्ता क्राइम सिंह चथै हाइना मराल सिरी हाइरिबा थबक थलम सिंह असि गजादा इजराइल की लामी सिंह चथदुना लाखिबनी चेरोल अदुदा चही असिगी मार्च सादा गजा स्ट्रिप लैबा टर्कीना साखिबा टर्कीस पैलेस्टाइन फ्रेंडशिप हॉस्पिटल अदुबुसु इजराइल ना बोम थाददुना थुगाइखिबनी निंगशिंग बयाबदी गजादा चथरिबा लान असिगी मतांगदा ख्वाइदगी हेना इजराइल की मायुक्ता वाफुम कया फोंदोखिबा अदु टर्की लेबागना ओइरी हौखिबा चहीदा साउथ अफ्रीका ना सु इंटरनेशनल कोर्ट ऑफ जस्टिस ता इजराइल बु जेनोसाइड चथै हाइना मराल सिखरबनी गजादा ट्रम्प ना पुखलपा सीजफायर की मतुंग इना इजराइल अमसुंग हमास की माइकैदगी मखोइना फाजिनरंबा मियोइसिंग थादोकपगी थबक लैरिबनी नॉर्थ ईस्ट विंडोना सांदोक्चरिबा नुंथिलगी पाउ पाथोक्चबा मतंग असिदा लोइसिनजरे मियेंग ताबिखिबा पुमनमपु अमुक्कसु हना खुरुमजरी। Step into a world of endless possibilities with 18 dynamic faculties and 180 plus courses. Unlock your potential with industrial-ready training and placements. SGT University, empowering tomorrow's leaders. Master Tobiningba Mahiroi Singidamakta Sparkle Iju Service na Abroad Master Toba Yabagi Kudong Chaba Pizari Management Engineering Professional Course Yauna any subject Master Tobagi Kudong Chaba Pizari Tambiningba Mahiroi Singidamakta Course Selection Documentation English Language Training Visa Application Mock Interview Preparation Accommodation Chingba Sparkle ki Maikadigi Mateng Pizari Loinana 100% Education Loan Scholarship Facilities Part-time Job Assistant ki Kudong Chabasu Pizari Hairiba countries sing adudi UK, USA, Ireland, Australia, Russia, Italy, Germany na chingbani akopa marol gidamakta 7005273217 natraga 9366230077 natraga aikoigi office North East Window TV Building hata New Chekon Road ta lengsinbirau Master Tobining Haksang Panatamgi Hairabadi, Iram the Masimakta the Laiba, Kwaidagi Paraba Hospital Singi Manunda Ama Oiriba, Babina Hospital Lazari. Mapamasida, Tazabayarabamadi, Seliam Changdana, Specialty Kunhen Badana Lying Bagi Kudong Chaba Pizari. Pediatrics, Cardiology, Cosmetic Surgery Amadi, Specialty Makal Maka Kayada, Aikogi Specialist Singna, Marik Chumna, Kawai Haksang Yauna Lying Zari. Aduna, State Wangmada Muk Karigi Chatlugani, Aikogi Manipur Dasu Hogikti, Awang Thaki healthcare fanglabada matam mangan biraganu sel hena tingan biraganu aikogi specialist singdagi malemgi apaba thaki layeng patak yumpam oiba service lobiyu Babina Hospital where hope meets compassion akupamarol gidamak Babina Hospital Sajiwa Jail Road Kabai Soi Imphal East lengsin birau natraga aikogi phone number 6909390666 ta call to birau